Kumza lisingani taratarukta MPSC na lokhiba Manipur Civil Service Combined Competitive Examination ki main examination chatnaba yararoi haina High Court of Manipur na wayal takre. Ukrul gi miyam da leiriba hospitality asi asukimatik phazai tampak da leiriba mitei singna tamzaningai oi haina Manipur Legislative Assembly ge Speaker Y Khemchan na phongdokre. Kumja lising amanga chamapan nifunipan ki October 19 da phangkhiba ningkha tamba Manipur ki ihan hanba Manipur Legislative Assembly mifam ining sing thoram sirka amadi CCS ke na sindura pangthokre. Haryana ki CM na Congress luchingbi Sonia Gandhi da ngangkhiba wafam sing yaning da phongthoktuna MPCC ki thomi sing na wakat mifam sathaduna ifiji mai thakre. Chief Minister Nongthomam Biren luchingba lengang asi wazaw da ngangba thabakti tawtaba lengak ni haina kairaw ki MLA Laurembam Rameshwar na lengak asibu hunduna chaithakre. Amsung wahing lekai parking ki footpath mathakta lona yadaba mongda lam khopsilaga pochai yonsinba amadi dukan sajanba sing Imphal West Traffic Police na takhaikre. Kurumzari. Adam Ningbiri was Impact News ni ay kangin bam thoino henbi. Hausi pungja si phawbugi marui ba pawsing yam de pizari. MPSC na English ngani taratruk taloba Manipur Civil Service Combined Competitive Examination gi main examination pass tawduna MPS MCS oina thabak changkhibasingda achauba saitheng ama oina High Court of Manipur ki judge ani gi bench na English ngani taratruk ki examination adu chatnaba yararoi haina wayal takre. MPSC na lokhiba exam adu da asoiba aranba kaya yaure haiduna exam adu da khalhaudraba candidate chama henbana High Court of Manipur da petition thangatuna case chatharakhibani. Impact News na fangba pawda Justice Lunosankam Jamir amasang Justice KH Nobin Singh ani gi bench aduna hearing mathang chatharaklaba matung ngasi case asigi wayal pikhibani. Judge ani asana pikhiba lamai chamaga yankhai thoi panba wayal ki Warolda MPSC na English ngani tarataruk ki April thada advertisement notification thoktuna lokhiba main exam adu chatnararoi. Main exam adu da natana Department of Personnel amadi Revenue Department na English ngani taratare ta thokiba thabak changnanabagi order pumna maksu chatnararoi hairi. While adu da main exam chatnararoi hairabasu MPSC na English ngani tarataruk ki main exam asi anoba notice thoktuna amuk pangthokpa yanabagi wafamsu palli. MPSC की केस असी था अहुम की मनुंग द CBI ना वायल असिगे कॉपी हेक फंगबगा थिगत कदबनी हाइब डायरेक्शन सु वायल अदु द पीरी हाई कोर्ट ऑफ मणिपुर की जज अनीना मखोय की वायल अदु तारकनबगी मरम सिंह की मनुंग द MPSC ना लोकिबा एग्जाम अदु द अचौबा असोइबा यामना लैरे जथरखिबा केस असिद MPSC ना मखोय द कॉन्स्टिट्यूशन ऑफ इंडिया ना पीरिबा थबक थौरम पुमनमक निंगथिना पांगथोकबा ngamdre हाइना पल्ली 2016 की अक्टोबर की तांग तराग हुंदोइदगी मणिपुर हाई कोर्ट ता तोंगान केस तरुक थांगलक्तुना ngasi फावबा सही अहुम जंगना थेंगनरखिबनी करप्शन की मायकता यामना कन्न लाउरिबा लैंगा आसिना मणिपुर हाई कोर्ट के असकुमबा यामना सिंथानिंगाय ओइरबा असिगुंबा वायल असिगी मतुंगदा करी अनौबा थबक थौरमसिंग लौखलकपगे हाइबा दुदी पुन्ना यंगमिनबा तारी इंपैक्ट न्यूज कदमक कैमरा पर्सन Arambam Yohen Galoina, Paudam Jariba Aisa, Elamo Musyok, MPSC office, Mama. Nakalam from the Manipur High Court na MPSC na loba English ngani tarataruki Manipur Civil Services Combined Competitive Examinations Kwas Tawduna examination adu the select tawkraba candidate singi appointment cancel tawkiba asina government ki thabaksu kakthatpa yai haibadu mayek sengna takle haina group of aspirants na phongdorakli Manipur Press Club the Power Singer Unabada Group of Aspirants Case Spokesperson Kaisam Kisan na Phongdorapada Manipur Civil Services Combined Competitive Examination 2016 ga Mari Lenana Matam Kuina Haidoktana Lerakpa case ngasi Manipur High Court ke Special Division Bench Justice Jamir amasung KH Nobin anina takiba judgment ase Manipur gi puari da ahan bane High Court na takiba judgment aduda
ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥ ꯇꯔꯨꯛꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯀꯦꯟꯗꯤꯗꯦꯠ ꯃꯔꯐꯨꯅꯤꯊꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯦꯇꯔꯁꯨ ꯀꯦꯟꯁꯦꯜ ꯇꯧꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯑꯆꯨꯝ-ꯑꯔꯥꯟ ꯊꯤꯗꯣꯛꯅꯕ CBIꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯅꯕ ꯔꯥꯏ ꯇꯥꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯣꯁ ꯄꯥꯏꯔꯤꯕ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯈꯟꯈ꯭ꯔꯕ 82 ꯁꯦꯂꯦꯛꯇꯦꯗ ꯀꯦꯟꯗꯤꯗꯦꯠꯀꯤ ꯊꯕꯛꯇꯣ ꯀꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯆꯪꯉꯒ ꯀꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯍꯥꯏ ꯀꯣꯔꯠꯅ ꯄ꯭ꯔꯃꯥꯟ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯀꯝꯕꯥꯏꯟ 2016 ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯃꯦꯟꯁꯇꯒꯤ ꯍꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯂꯤꯝꯁꯇꯒꯤ ꯍꯧꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯂꯤꯕꯔꯇꯤꯗꯨꯗꯤ MPSCꯗ ꯁꯤꯟꯅꯈ꯭ꯔꯦ ꯎꯈ꯭ꯔꯨꯜꯒꯤ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯃꯗꯤ ꯁꯤꯔꯣꯏ ꯚꯤꯂꯦꯖ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯍꯨꯝꯔꯛ ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2019ꯒꯤ ꯉꯁꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯁꯤꯔꯣꯏ ꯚꯤꯂꯦꯖ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁ꯭ꯄꯤꯀꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯇꯔꯦꯠꯇꯒꯤ BJPꯅ ꯂꯩꯉꯥꯛ ꯍꯦꯛ ꯄꯥꯏꯔꯛꯄꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯗꯤ ꯊꯥꯖꯅꯕ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯁꯤꯡꯊꯥꯈꯤ ꯑꯃꯔꯣꯝꯗ ꯎꯈ꯭ꯔꯨꯜꯗ ꯁꯥꯠꯂꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯂꯩꯇ꯭ꯔꯕꯗꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯨ ꯂꯩꯔꯔꯣꯏ ꯂꯝ ꯀꯣꯏꯕ ꯃꯤꯁꯨ ꯂꯥꯛꯂꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯁꯤꯔꯣꯏ ꯂꯤꯂꯤꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯌꯣꯛꯈꯠꯄ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤꯗꯃꯛ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯀ꯭ꯂꯕꯀꯤ ꯁꯪꯂꯦꯟ ꯑꯃ ꯁꯥꯕꯗ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯁ꯭ꯄꯤꯀꯔꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ RK ꯁꯤꯕꯆꯟꯗ꯭ꯔꯅꯁꯨ ꯎꯈ꯭ꯔꯨꯜꯒꯤ ꯃꯤꯌꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯥꯡꯈꯨꯜ ꯑꯥꯔꯇꯤꯁꯠꯁꯤꯡꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯌꯥꯁꯨ ꯈꯨꯗꯣꯜ ꯇꯝꯈꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯥꯠꯂꯤꯕ ꯂꯤꯂꯤ ꯁꯤꯔꯣꯏ ꯂꯤꯂꯤꯁꯤ ꯃꯁꯤꯅ ꯁꯥꯠꯇ꯭ꯔꯒꯗꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯁꯨ ꯃꯥꯡꯂꯤꯕ ꯌꯥꯏ ꯁꯣ ꯗꯦꯠ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯔꯣꯏ ꯂꯤꯂꯤꯁꯤ ꯀꯗꯥꯏꯗꯕꯨ ꯃꯥꯡꯈꯤꯗꯒꯦ ꯍꯥꯏꯅ ꯌꯥꯝ ꯐꯖꯅ ꯀꯤꯌꯔ ꯇꯧꯕꯤꯕ ꯑꯃꯈꯛ ꯆꯪꯉꯤ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅꯃꯛ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯂꯦꯛꯍꯟꯕ ꯁꯦꯕꯥ ꯇꯧꯕꯁꯤ ꯃꯩꯇꯩꯗꯤ ꯍꯩꯇ꯭ꯔꯤ but we have to learn from Tangkuls. ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯅꯤꯐꯨ ꯅꯤꯄꯥꯟꯒꯤ ꯑꯣꯛꯇꯣꯕꯔ 19ꯗ ꯐꯝꯈꯤꯕ ꯅꯤꯡꯈꯥ ꯇꯝꯕ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯨꯋꯥꯔꯤ ꯆꯨꯝꯅ ꯌꯦꯡꯕ ꯆꯪꯉꯤ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯍꯥꯏꯕ ꯂꯥꯟꯐꯝ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯗꯜꯠ ꯐ꯭ꯔꯦꯟꯆꯥꯏꯖ ꯆꯠꯅꯗꯨꯅ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯅꯤꯐꯨ ꯅꯤꯄꯥꯟꯒꯤ ꯖꯨꯟ 19 ꯑꯃꯗꯤ ꯖꯨꯂꯥꯏ 18ꯗ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯈꯜ ꯆꯠꯊꯈꯤꯕ ꯑꯍꯥꯟꯕ ꯃꯤꯐꯝ ꯐꯝꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯜ ꯗꯦ ꯍꯥꯏꯅ ꯀꯣꯑꯣꯂꯤꯁꯟ ꯐꯣꯔ ꯏꯟꯗꯤꯖꯤꯅꯤꯌꯁ ꯔꯥꯏꯠꯁ ꯀꯦꯝꯄꯦꯟ ꯁꯤꯔꯀꯥꯅ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯟꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯨ ꯍꯨꯟꯈꯤ ꯍꯥꯏꯕ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯕ ꯇꯉꯥꯏꯐꯗꯦ ꯁꯦꯡꯂꯕ ꯄꯨꯋꯥꯔꯤꯕꯨ ꯍꯦꯛꯇ ꯍꯥꯏꯖꯤꯟꯗꯨꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯔꯝ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯅ ꯂꯩꯉꯥꯛꯇ ꯑꯄꯤꯜ ꯄꯪꯇꯧ ꯇꯧꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯅꯥꯖꯥꯎꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯁꯥꯏ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯍꯧꯖꯤꯛꯀꯤꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯈꯨꯗꯨꯝ ꯆꯜꯂꯝꯕ ꯑꯣꯏꯕꯅ ꯂꯥꯂꯣꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯟꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯗꯦ ꯍꯥꯏꯈꯤ ꯄꯨꯋꯥꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯣꯛꯂꯒ ꯀꯔꯤ ꯀꯔꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯌꯦꯡꯁꯤꯟꯕ ꯆꯨꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜꯗ ꯄꯪꯇꯧ ꯇꯧ ꯗꯤꯃꯥꯟꯗ ꯄꯪꯇꯧꯗ ꯇꯧꯕꯁꯦ ꯃꯁꯤꯃꯗꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯦꯅ ꯂꯩꯀꯣ
aduna maram chadragasu anga amna pakapta kapagadi ko thembagi ngamo pijabagumba gi type to sum chatharakpase masi ai laibak thibane na lo aduna khara ikai nasi ai wakandadi lairiba kanglup pur punamakse khara ikai nasi ai gi kanglup ki ai pur ki wada sum ngangna leiba apun bai wadi ngang daba adigi leibak si khoi gi kainoma akhoi myam se chap manaraga akhoi gi pulap nganggadaba pulap voice thokadab je thokdaba ai gi tongna leiba amana tawba amana chingthaba amana tawba ma chingthaba khoi sum wai khu culture ama leise wacha koi thadok na se na ismana appeal tawjani Committee of Civil Societies Kanglaipak CCS ke nasundna Imphal ki GM Hall da Manipur ki Puwari da miyam ki ahan balengak laikhiba numit 18 October 1948 Kanglaipak Manipur ki marirak suba observation thoram pangthokre thoram aduda Cookie Organization for Human Rights Trust ki chairman Dr. T Lunkim Ukhrul District Wunghong Village के हेडमैन KS Writing, GP Women's College के Assistant Professor Abdul Hakim, Social Activist Filson Y Lunghar, Amasong Rongmai Lu Fumgi Advisor Panti Golmaina Jingba Masak Naiba Miyoi Kayana Sarukyaki. Thoramadu Thoi Pamithunglen gi warol piraduna CCS ke President Jitendra Ningomba Nahai Haukiba chahi lisingamaga chamapan nifunipan gi October 19 gi ngasigi numit asida matamadu gi miyamna democracy form of government semduna masana lengak chaba lengak ni haina lepki numit asida Manipur lebak ama oina miyamna khanba mihut nifumapanna darbar hall da assembly phamki masina taklibadi Manipur kanagisu mikha pondaba ningkha tamba sovereign lebak ama oina leirami haibasini Matamadugi ahalaman singna chingtam khaidana amata oina lawkiba thawna lingzel amadi ethnic group da lining laishol gi wakal tokhaina thamkhraga apunba Manipur oibagi saktam ngakna ba hotnakiba numitni haiki state asigi hawjigori ba fibam asida laiwe kraba ipa ipu singna thambiramba apunbagi saktam adu ningsingba amasung thabak oina onthokpa matam oire maramasina asigumba wakalol asi ngasigi mirol singda Ningsing naba amasung thabakta onthok nabagi pandamda thoram asi pangthokpani haiki Hojik akoi Manipurda tongan ba itine group kaya amana magi oiba nakal namati gi oiba meeting da yamna separatism haidare maduda masa gi kanchen leharaga tongan anana bu khoner po masima koi committee of civil society kanglipang na masi sugya yajade maduna maromoidana masi need of time hojik si akoi khwaide gi muru oiba matamani khanjaraga apun ba Manipur ma kanam Manipur progress leba develop leba justice ta adugi equality da yumphum oiba Manipur ma sem nabagi yumphum tonana bagi akoi anobu mirol singsi Masigi wakalun singasi mathau tare and khanjabaglu ne ngasi torum se pangthok seven Thasigi hokiba October 19 da Haryana gi Chief Minister na Congress luchingbi Sonia Gandhi gi matang dangang ki bawafam sing yaning da phongtok tuna MPCC gi thawbe sing na wakat mifam chathabaga loinana khongjang changsin duna ifiji mai thakre democracy gi mingda supnam sasan ga loinana Tauningbada Tauduna Democracy gi wahan thok manghanduna lengakle haina MPCC gi President Gai Khangamna State asida amadi Center da Paliba BJP na luchingba lengakta maral sirakle Gai Khangamna makha tana phongdukibada Haryana gi CM na Congress luchingbi Sonia Gandhi gi matang dangang ki ba wangang adu luchingba amagi wangang natte thamkiba wafam adugi Sonia Gandhi da lale haizagadabani haike Nakalabaram da ngasi changsan ki bakhongjang aduda police na chathaki bathawong sing palladuna gai khangam na hai MPCC gi thawin sing na democratic oina wakat mifam chathaduna khongjang changsan ki ba aduda state lengang na police force sing thazanduna athing ba pi ki bathawong adu yaningde mamang da so Congress party gi office ta tear gas fau ba kapsan ba yauna khongjang changsan ki ba MPCC gi thawin sing da ka henba thawong kaya chathaki ba lekhi BJP na luchingba lengak asana chathariba thawong asidi democracy da yauriba mi amadi miyam gi hak adu matpani haike Haryana ki Chief Minister mahakna jam derogatory am oiba unparliamentary oiba leba masa ta thaba leader am ki chindi ki thokhei daba wangang sangang jamna mokari ki type ta karem ne ki type ta ngang ki bado Congress party na condemn tawi akoi democratically hamjabani violence tawjade law khon tawjade adubu madu phau to handa ba ase they simply gagging the mouth of democracy
सरकार मना लॉ से प्रोटेक्ट तौनबा लॉ से प्रिजर्व तौनबा वहन थोक लेनबा होनबा दो मथौ दांगनेबा लॉ सिबु वहन थोक लेहनदबा प्रोटेक्ट तौ मुहुता आक्रमण तौरपा मसी लाइबक थीबनी अदुना मसीगुम्बा सरकार सिदी दायित्व लेतब सरकार के ममी ताई हजिकी लेंगाक असिदी डेमोक्रेसी लेतबदौ न तौरे मसीसु लाइबक थीबनी रिप्रेसिव मेजर प्रजाब नमथब ngамोय हेन हेन खुसाउन रकनी हेन हेन मदुना यामना अकाइबो ओरकनी तुंगदा मसी मतुंग मनाव तो हनिंगदे बीजेपी लेंगाक सेंबदा यावरिबा कैरावगी एमएलए लौरेंबम रामेश्वरना हौजिक पालिबा चीफ मिनिस्टर नंगथंबम बिरेन लुचिंगबा लेंगाक असि वाजावदा ngang थबक्ति तौतबा लेंगाकनी हाइना हुंदुना चैथखरे बोसेमना लौबा क्लास 10 एग्जाम दा कुरुमदेसिबा पोजीशन तारखरबा कैराव कॉन्स्टिट्यूएंसी गी मनुंग चना लेबा फुनाल मरिंग खुलदगी माहिरोय कोमाम मोरुंगमान मरिंग ओकपगी थोरमदा रामेश्वरना लेंगाक असिबु चैथखिबनी यूनाइटेड डेवलपमेंट कमिटी कैरावना सिंधुना क्यामगई ममांग लेकाई कम्युनिटी हॉल द पांगथोकिबा थौरम अदुदा एमएलए ना हाई सेंटर अमदी मणिपुर दा बीजेपी ना लेंगाक पाइरबनीना लमदम असिगी मियामगे सेल थुमगी फिबम फगतुना चौखटपा स्टेट अमा ओइबा ngamlagani हाइना थाजनरुबनी अदुबु मणिपुर लेंगाक असिदी सेल मतिक चाना लेतबा चिंदा हाइदोखिबा वा ngakतबा वाजाव तमक ngang लेंगाकनी हाइखि एमएलए ना मखाताना हाई इंग्लिश निपानदगी ngasi फाउबा पीडब्ल्यूडी की मखादा लंबी सेंबगी सेल थादोक्ते मसिदा नतना तुरेल तोरबान सेंबगी लुपा करोड़ कयागे सेंफम सु पीदना लेरी मियाम तिनबा थौरमदना चीफ मिनिस्टर ने एमएलए मिनिस्टर सिंगदा मियाम की थबक निथीना तौगदबनी हाइना लाउजबा खक्तनी चही अनि मखाई सुरकलबा लेंगाक असना ngasi फाउबदा लोकल एरिया डेवलपमेंट फंड नतना एमएलए अयामबदा फंड अमता पीदे हाइखे थौरमदुदा एमएलए रामेश्वर की माइकेदगी माहिरोय कोमामदा होंडा डायो अमा खुदोल तमदुना पुकनिंग थौगतखि ꯃꯌꯥꯝꯗꯗꯤ ꯌꯥꯝ ꯑꯁꯥ ꯁꯦꯟꯇꯔꯗ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔ ꯄꯥꯜꯂꯤ ꯃꯅꯤꯄꯨꯔ ꯄꯩꯁꯥ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯦ ꯃꯁꯪꯒꯤ ꯁꯔꯀꯥꯔꯅꯦꯕ ꯆꯤꯟꯅ ꯈꯛꯇꯪ ꯍꯥꯏꯕ ꯇꯧꯐꯝ ꯇꯧꯗꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯒꯦꯕ ꯃꯃꯥꯡꯒꯤ 2018ꯗꯒꯤ PWꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯃꯈꯥꯏꯒꯤ ꯄꯩꯁꯥ ꯂꯝꯕꯤ ꯁꯦꯝꯅꯕ ꯄꯤ ꯂꯨꯄꯥ ꯁꯤꯀꯤꯝ ꯄꯤꯗꯦ ꯉꯁꯤ 19 ꯌꯧꯔꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯂꯝꯕꯤ ꯁꯦꯝꯃꯣꯅ ꯍꯥꯏꯅꯤ ꯄꯩꯁꯥ ꯑꯃ ꯄꯤꯔꯣꯏ ꯇꯧꯕꯥꯟ ꯁꯦꯝꯃꯦ ꯂꯨꯄा ꯀ꯭ꯔꯣꯔ 15 ꯇꯧꯔꯛꯈꯤ ꯂꯨꯄꯥ ꯑꯃ ꯄꯤꯗꯁꯨꯀꯣ ꯁꯣꯔ ꯁꯨꯝ ꯆꯠꯄꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ ꯂꯨꯄꯥ ꯑꯃ ꯄꯤꯗꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯐꯟꯗꯨꯅ ꯇꯧꯕꯥꯟ ꯁꯦꯝꯃꯣ ꯍꯥꯏꯅꯤ ꯁ꯭ꯀꯨꯜꯒꯤ ꯑꯋꯥꯠꯄ ꯃꯦꯜꯂꯣ ꯍꯥꯏꯅꯤ ꯂꯝꯕꯤ ꯁꯦꯝꯃꯣ ꯍꯥꯏꯅꯤ कमिटी साहबानी लेकिन मैम जे तो सी पैसा खतम हो चलाए लाने ngasi फाउबा लोकल एरिया नतना सही एजी से सरकार साइड की सिंगल कोयल म फोंदेबो से अयाबा को एमएलए हम पोसी एमएलए अयाबा मैक्सिमम हाइदा कोई मिजो मंगा तरा मदि मोय तोंगा तोंगा लेन बया अयामदि माने वाला वातनेबा वहें लेकाय पार्किंग की मनाक्ता लेबा फुटपाथ मथक्ता ललोलितिक तौरिबा सिंगना लोना यादबा मोंगदा लम खोपसिलगा पोचे योनसिनबा अमदि दुकान साजिनबा सिंग ngasi इम्फाल वेस्ट ट्रैफिक पुलिस की एसपी KH शर्मा यावना पुलिस ना तखाइख्रे पुलिस एक्ट की मखादा चथकिबा इविक्शन अदुदा मियामना खोंगना चनगदबा लंबी की सरुकता साजिलंबा दुकान यांखै हेन थुगाइखे इविक्शन अदुगा मरी लेनना इम्फाल वेस्ट ट्रैफिक पुलिस की एसपी कोनसम शर्मना पाउमी सिंग द फोंदोरकपदा लो काइना युम साजिनबा अमदी दुकान फमजिनबा असना मियामगी चथोक चसिनदा अमदी गाड़ी पार्किंग दा चाउना अकाइबा पिरकपदगी ngasi खोंथांग असि लौखलकपने लोइनना मखाताना नियम काइना युम अमदी दुकान साजिनबा सिंगी मथक्ता इविक्शन तौखिगनी हाइखि वहेंग लकाई की रोड से फुटपाथ से मथक्ता दुकान फमीब मैम से पब्लिक की प्रॉपर्टी से मथक्ता मैम चचरीब पेडेस्ट्रियन की लंबी सिरी थाक चंझलप अदई दुकान चंझलप से पुलिस एक्ट की मखाद अखोना चलीब थुगाइजरगा दुकान से मी अमौन लौखचबनी कनो से मैम पाउजेल पीनिंगबदी एनी पब्लिक की प्रॉपर्टी एंक्रोचमेंट तौबीगनु मैम की पब्लिक की जगानी पब्लिक की प्रॉपर्टी रेस्पेक्ट तौसी पब्लिक की प्रॉपर्टी से कनागुम्बा एंक्रोच तौरप तारगदी आयन की चप चाब खोंथांग मफम खुदिमत लौखचगनी हाइबसे थमजै मणिपुर खक्तदा नतना मपान लमगी मियामना पामना चानरिबा लमदम असिगी येलहौ चेंग ओइरिबा चाखहाउदगी सेंबा गुला मखल अमा ngasi मणिपुर प्रेस क्लब ता लॉन्च तौखरे हारिबा गुला मखल असि तरेट फूड्स प्राइवेट लिमिटेड कोबलमदम असिदा बेस तौबा कंपनी अमना पुथोकपनी कंपनी असना ममांगदा चाखहाउ भुजिया पुथोखरबा मतुंगदा इनौ नौबा ओइना चाखहाउ गुला हाइना मिंगथोनबा गुला मखल असि पुथोरकपनी
Kaithel hariba gula asi lupa chamaga taramangada phanglagani hairi. Taret Foods Private Limited ki proprietor Birbal Chinga Khamna haikibada gula haibasi Manipur da maruina ningol chakobada yamna sizinai chananaba posak asi leibada lamdam asigi senpham kaya Manipur gi mapalam da chatli senpham adu kharada oirabasu kanjaba ngamnanaba amadi chahau thariba lomi singge senthok lambi phagal hannabagi pandamda chahau gula asi puthokpani loinana lakadoriba mathang chahi gi March tha faubada chahau gula asi lamdam asigi mafam sin buthungna phanghanbata natana mapalam singda thadoknaba honaragani haike chahau gula launch tawbagi thoram aduda MoMA gi CEO K Devdatta All Manipur Entrepreneurs Association ki President S. Risikumar, Maira Foods ki proprietor H. Subhra, amasong Galways Web Solution Private Limited ki Managing Director Y. Roshikumar Susarukya. Manipur any festival or Chakoba Maruina, Masimatam, the Gulashi, Yamna Maranka, Lane, the compulsory oina Mayamna Pune, Aduna, Masida, Aina Kanjara Kibaitare. I mean, a point of Gulashi, Kitan wears to replace Ahamba Chahishida, replaced Jaragadi, Hoigi Marketasu Mayama, economy, Chakolakani plus, Hoigi Chahaugi farmer Mayama, Hybrid Chahau Manga, Lady Brana Tragana, Wamwan Chahichupuana Zaragasu, in Kapitan Tandam Jada Mayam, the Sukana, Pigani, Haina Kanjaraga, Chahaugi Gulashi, Putok Chapani. Micro, small and medium enterprises ki makhada khud sahibagi pothok sing hena magul lehenanaba National Institute of Design NID ga semba mathautare haina Ministry of Micro, Small and Medium Enterprises ki Secretary Dr. Arun Kumar Pandana haide nimedini gi Imphal khongchete laklamba Ministry of Micro, Small and Medium Enterprises ki Secretary Dr. Arun Kumar Pandana hai Ministry asana fungkiba lisingani taranipan taramapan gi report matungina North East India gi oina yengbada Manipur na micro, small and medium enterprises MSME gi business asida mangzal thana chatli loina lamda masigi khutsa haibagi pothok kaya puthokliba asi hena magul lehananabagi damang National Institute of Design NID ga khutsamnana chatminanaba gi thajabasu piramkhi Senmi organization amadi member amana atopo organization amada yawba haiba asi member adugi hakni adubu niyom tumnadi yawbiyu haina CAFNPD Laborers Welfare Association gi maikaidagi thamlakli Manipur Press Club ta pawmi singa unaba amada CAFNPD Laborers Welfare Association gi Assistant Secretary Manitomba Maitaina hai Senmi amana organization amadagi organization amada masagi khudongchaba yengduna yaukibada association asina athingba amata thamde Senmi adugi hakni adubu organization amada yawba matamda niyom chumna yawbiyu haina assistant secretary asina thamlakli Nakalamuromda CAFNPD Laborers Welfare Association ki member khara association asidagi toklaga all Jiribam local labor union the yaure haina pauche khara da claim tauriba Sinmi Singh adu CAFNPD Laborers Welfare Association ge regular member oidriba amadi association asana membership pidriba Sinmi ngaktane Chahi tara hena thabak toraklaba luinana society asigi tongan ba issue singda chap chana thodang lozriba association asibo all Jiribam local labor union na lana pauthokna naba tobigano contractor kharagi Thongsil Manba Mawongda All Jiribam Local Labor Union gi member kharana Senmi Singbu Khaibung Tanana Bamongda Tabak Tauriba Asi Laibak Tibani Hauzik FCI FSD Amadi Rail Head Jiribam the Tabak Suriba Senmi Singi Pangpam Tokpa Kusumal Contractor na Pibidri Aranba Tauriba Contractor Singi Mayokta Punna Tengnabagi Mahutta Senmi Sing Khaibung Tanana Buhonariba Amadi Association gi Mingchat Tinana Buhonariba Singi Matakta Ain gi Oba Chap Chabat Tabak Paikalagani Haina Manitombana Fongdoki Carbon PD Labor Welfare Association bu Michang Mikhai Naiba Sinmi gi lup amani Sandokliba Asita Seng Aranbani Michang Mikhai Nairibadi Contractor ni Contractor na Hoji FCI Amadi FCD Amasung Rail Head Jiribamda Tabak Suriba Simising the Hen and Nushina Danaba, Manaba Kusuman Pide, Amada, Tongshinduna, Kaibung Tananaba Silly, Sinmi Singu, Kaibung Tananaba Siliba, Authority, Natragana, Contractor,
gi mathakta simi mayam amata oina punsinduna thabak tominagadaba adugi mahota all jiribam local union gi mioi kharana contractor gi thawinsin manba mawongda sinmi khunai gidamaktadi khwaidagi laibak thibani thabak suriba sinmina phangadaba paisa phawba contractor amadi driver singdagi loksinduna khara amada piraga khara amadana pidre maram aduna kabem piti labor welfare association bu micha thian bagidamakta masida chenaiba khudingmakki mathakta ain gi oiba chapchaba thabak paikhat lagani Lakadori Beningwal Chakawagi Kumhei Asida Mabung Mawkwa Singna Mache Machel Sing the Kutul Pot Piba Matamda Yariba Makai Iramdam Asida Semza Sazaba Potlam Sing Oina PBU Haina Manipur Handloom and Handicrafts Development Corporation ki Chairperson Oiba Lamsang Constituency ki MLA S Razena Apil Tarakli Wafamasi Imphal West ki Salam Dalaiba Mahakimayum da Pangtokiba Paumi Singa Unaba Amada Haikibane Maite Singi Kwaidagi Chauba Kumhei Ama Oriba Ningwal Chakobagi Kumhei Gamari Lenana MLA Razena Yafipawzil Piraduna Hai Kumhei Asigi Mingda Ariambada Sel Tadaduna Mapalgi Port Kaya Sizinaduna Kudol Potalamzel Tanabagi Chanabi Ase Taduklasi Masigi Mahutta Lamda Masigi Oiba Firol Amadi Potlam Sing Oina Kudol Pot Tambiyo Manipur Handloom and Handicrafts Development Corporation Gi Maike de Gisu Kumhei Asigi Yenglaga Lamdam asigi phisabi singna sabai iyung gi potlam sing oiba achauba mela ama wangkhai gi panthoibi arcade na ka khutsam naduna konung mamangda lakliba October 15 dagi hanglagani haike loinana lamdam asida handloom gi phisabi singna phi saraga yonpham leitabagi awaba mayok naramba adu leitanaba Manipur Handloom and Handicrafts Development Corporation na phi sing adu leiraga Manipur gi mapalam da thadokpasu haure haike लाकदोरिबा अखोई चाक कौरीबा निंगोल सिंसी मपाल की फीना दक्षिणा तौबगी महुत्ता अखोई खुदोल पोल तंबसे अखोई मणिपुर की इचल इचे सिंगना साबा अदुगुंबा मणिपुर की हेलुम की प्रोडक्शना अखोई निंगोल सिंगी खुदोल पोल पीबसी पीहनिंगी अदुना मसिना कानागदोरिबा मसिना पीगदोरिदी अखोई इचल इचे मयाम सिंगसिमा अखोई लेप्तना थबक सुनबगी फी सानबगी थबक अमा पीरे लोइनना पुंग खुदिमक रेडीमेड ngakta sizinarappanina अखोई लेकाई लेकाई दा लैरिबा मास्टर टेलर मयाम सिंगसी थबक लेतबदगी अखोई लेप्तना लैबा मयाम सिंगदुसु अखोई थबक पीगदोरिनी Matang size break amalogzage break matung da inat hainaming thonba Manipur University of Culture gi Cultural cum Literary Meet 2019 ngasiloshin khibagi pau amadi Manipur amasung malum gi tongan tongan bei pau sing puduna laksage impact news meet yang taduna lebio ma'am amukhana taram lokchari bulletin asigi makhata ba pau miyam de bizari Manipur University of Culture asi state asigi oina yamna unique oiba institution amani haina Governor Dr. Nasma Heptulana phongdorakli wafamasi ngarang dagi hauduna ngasi fawba numit nini chupna pangthokiba inat haina mingthonba Manipur University of Culture gi Cultural cum Literary Meet 2019 loishinbagi thoramda phongdokhibani Manipur University of Culture Nasinduna Palace Compound Leba Manipur State Film Development Society MSFDS ki auditorium da haudoki bathoramadda Chief Guest ki warol piraduna Governor Dr. Nasma Heptulana Makhatana Hai Manipur Asim Hausa gi Phazaraba Saktam Galuinana Ina Khulaba Thak Wanglaba Art and Culture gi Pukai Lezaba Lamdamni Lamdam asigi unique oiba lon amasung literature sing ase malim gi thakta thagatnari Loinana lamdam asigi chana lonchat phize chakcha amasung puarina pumnamakki pukning chungsili asigumlaba cultural cum literary meet asina lamdam asigi ina khulaba culture amasung literature asi uthokpa galoinana promote tawba ngamgani haiki It has been spawned under a driving need to safeguard this priceless cultural heritage and to work for its development. The ancient culture of the land finds its expression in the collective institutions, characters, manner, belief, as well as the fine arts, indigenous sports, literature, and martial arts. The young university aims at underlashing the fundamental philosophy which was inherent. There have been these rich and colorful cultural elements. This university will become an important and prestigious cultural center on the country's cultural map in due course of time. In our march towards progress and prosperity, our cultural riches are our asset and that make us proud, beautiful and connected.
Manipur gi naat amadi culture yokhatpada International Peace and Social Advancement IPSA na angamba mateng pangani haina phongdokre. Wafam ase ngasi Kaisampata laiba IPSA gi office ta paumi singa unaba amada loop asigi president Konthozam Joychandra na phongdokhibane. Paumi singa unaba adida KH Joychandran makhata na hai IPSA amadi Jain Dance Academy ani na kutsam naraga pangthokadoriba cultural exchange program lakliba November gi tang ani dagi Bangladesh ki mafam mari da pangthoklagani. Ipa ipu singna thambiram liba culture asi malem gi mafam khudingda santokpa amasong masak taktuna ikoi gi nat asibu yokhanabagi pandam da thoram asi pangthokpane. Bangladesh ta leireba Manipuri singna Manipur gi oiba nat amasong culture yokhatpada mateng oinanaba lamdam asidagi oza sing thananabu honari. Bangladesh tagi Manipuri sing laklaga nat amadi culture sing tambada ipsana mateng pangani haiki. ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯁꯦ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯞꯁꯥꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯩꯈꯣꯏꯒ ꯂꯩꯅꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃ ꯂꯩꯕꯥꯛꯁꯤꯡꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯗꯥꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏ ꯈꯨꯠ ꯊꯤꯟꯖꯤꯟꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯜꯆꯔ ꯃꯌꯥꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯣꯛꯈꯠꯄ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯞꯁꯥꯅ ꯄꯥꯡꯊꯣꯛꯆꯕꯅꯤ Siro Lily Festival gi sarugamo oina hayeng Ukrul gi Baksi ground da pangthokadoriba Siro Tough Performance utnabagi Malem da maming leiraba American rock band Extreme ngasi Imphal da thunglakre. Loina na hayeng pangthokadoriba concert asigi damak yamna langtaknaba amadi nungaiba fawi haina band asigi leader guitarist Nuno Betancourt na phongdorakli. Hiramasiga mari lenana Extreme gi band member singa ngasi numidang waram Imphal Hotel gi Sangai Hall da paumi singa unabada Nuno Betancourt na phongdorakpada Siroi Lily hariba Malem dagi mutkiba yana leiraba lei ase conserve taunanaba pangthokliba festival asigi sarukama oina yawa phangbada nungaiba phawi haiki. Loinana anoba miyam amadi anoba culture sing uba phangani khanbada hena nungaiba phawi haina su phongdorakhi. Loinana India gi yensang mathel sing asi mahakna yamna pamna chaba question amani haina su phongdorakhi. Pawi singa unaba aduda band asigi lead vocalist Gary Cheron, bassist Pat Badger amasung drummer Kevin Figueredo su sarukyaki. It's incredible here. It's beautiful, and it's India. And, we're so happy to be here. But the truth is that when to think about that we've been together, we're going on almost 30 years, and it's very rare that we get to perform for people that we've never performed for, and that's really exciting. Now, it's exciting, but it's also like we're semi disappointed that we haven't been able to come. But at the same time, it's going to be meeting a whole new audience, a whole new country, a whole new culture. But we kind of don't know what to expect. I mean, we do, but we don't. We've never performed for an Indian audience or this country, so we don't know if they're going to love us, hate us, cheer us on, be warm, whatever. But we're hoping. One thing's for sure is if they missed out on the band back in the day, I think they're gonna be lucky to see the band now. I think the band's better now. More the post hang but trying to Sabasa Rifles ki Kangpuna Nupa Ama Lupa Lag Marfunitoy Rom sent from Ugadaba Brown Sugar, heroin number 4, Amadi WY tablets Singakona na Pagat Pagamkre. Impact News na fungba powder drugs sing ase ngarang numidang waram pung mga taba adway da Imphal More Lambigi kuding thabi da leba trying to suba Assam Rifles ki permanent motor vehicle check poster gari amadagi pagat kibane. Parabunupa adu Imphal is ki Pangay Yangdong Komidok umang laikay daki leba MD Azmir Ali Jahi Kunmapan apokpa MD Liaquat Ali ni Azmir na Thaurakhiba Eco Vendege Brown Sugar gram Chama Kuntranithoy Heroin number 4 gram Cham Kun amasung WY tablet pills lising amaga Chani Pagat Pangamki
Fagalaba misag adu polam sing aduga konana ngarang numidang athengbada More Police Station da khutsinakre hairi. Imphal West District ki manung Chenba Sagolban Moirang Lerakta Leba Young Social Service Union YSSU na Miyoi Ahom Heroin number 4 ga konana phare. Pharaba Miyoi Ahom adudi Sagolban Tera Lukram Leraktagi Hanglem Damodor Chahi Nifu Apokpa Ais Surjit Sagolban Mabudhon Mantri Laikai Elangbam Nasikanta Chahi Nifumari Apokpa I Mangi Amasung Sagolban Moirang Lerak Manung Dagi Chabungbam Heman Jahi Kuntra Apokpa Sihais Ibutombini. Thokdok Tokfam Dagi Pangba Pauda Ngarang Numidang Pung Nipan Rom Taba Matamda Miyoi Ahumasi Chingningai Obamong da Lakpadagi Laikai Miyoi Singna Wang Pauhang Toduna Check Taurubada Makoi Ahumdagi Heroin number 4 ga Konana Pabangam Kibani Hairi. Miyoi Ahumaduna Fongdorapagi Matungina Heroin number 4 Sing Adu Sagolban Mabudho Mantri Laikai Dagi Yaima Koba Amadagi Lobani Haibasu Kangbangamle. Loinana Parba Miyoi Sing Adu Imphal Police ta Sinakre Hairi. More Police Commando amasung trying to suba Assam Rifles ke apun bakangmu amana luna thinkraba lalholo People's Liberation Army PLA ki kadar ni haba misak ama phare misak adu Imphal West ki mongsangai maning lekai dagi sograkpam somokanta chahi kuntra taret apokpa ibutombi ni hairi. Impact News na fangba pauda ngasi ayuk angan bapung ahumakai taramdaida akangnaba pau ama pangbudagi More Police Commando amasung trying to suba Assam Rifles ki apun bakangbu amana Indo-Myanmar border da mi chatok chasin tawa yengsanki. Tanjaduda Myanmar romdagi misak ama border landsilakpa ubadagi Commando amasung AR gi kangbu aduna tanaraga phabani. Pharaba somokanta na mahak masasi lalholo PLA gi kadarni haina fongdorakibani hairi. Standard Robert High Secondary School da tambi mahiro nupi macha ama leikidaba tha ahum suraba phawba lengak na misi asida chenabasing hauzik phawba chapchana puthokpa ngamdaba asi laibak thibani haina phongdokre wahom asi ngasi thangmei ban maisnam lekai da leiba mahiroi asigi khubamda thabum ahum surakpagi haikalekat tambagi thoramda misi asigi mayokta semkiba JSC gi convener L Gyaneshwari na phongdokibani Gyaneshwari na makata na hai misi asida Chennai Jenaba Miyoi Singh Athuba Matamda Puthokadabani, Manipur Lengangna case asi Athuba Matamda CVI da Sinaduna, Misi asigi Achumba Langla Langzil Puthokpada Mating Pangbiyo. Lengangna JSC gi wafam asi Nathaiduna Lairagadi, Lamdamasigi Miyam Galoina na Akanba Kongjang Changsinaba Sem Saba Loire Haiki. MLA Karana Pontak amasung moigi maikai dagi support oiba pressure pibagi kholau laugani haibi basu yaure ruling party la laiba MLA Karanadi kara thawa sadabagi mawongda issue ase yamna pikna ubagi mawongda haibirak basulai madu aikoi penjade hairiba issue ase Manipur gi oiba issue amane haina lobiyu boarding da amasung chatra chatri isa singi adungba issue sing adugi punsi kannabagi adungba achauba issue amane haina lobi baga loinana sarkar asina athuba matamda CBI da makoina tagi bachi adugi pressure ado pibiraga thuna process loidana CBI na pairakpagi amasung action lobagi adungba thodang adu paihanbiyu haina sarkar gi mafamda JC maikai dagi thamjari Manipur gi atang balanni haina miyam na ngasi fawba sakna sonari ba saknai raba sai sakpa nongmai them pahari lekhidabagi jahi 13 rak subaning sing thoram pangthokre thoramadu nongmai them pahari memorial trust na sinduna konung lampak talaiba lamyan ba sanglen da pangthokhibani lekhidraba saknai raba sai sakpa asigi photo da laisu katuna hangdokhiba thoramadu ga mari leinana sai sakpa asiga naha oidinge matamdagi loina rakhiba ustad nongthombam nongthonbu Trust ki maike degi achamba khudol tamduna ikai khumnaba utki loinana mahaka pahari ga loina rakhibagi nungsiba wari kaya liduna saruk yakibasingi pukning chingsanki loinana film critic RK Bidurna pahari gi punsi amadi mahakna hinglinge matamda loram ki bathabak thoram singi matangda warol pathoki loinana Manipur ge sangnai raba artist singna isai khudol tamduna thoram adu hena mapung phanki
People Campaign for Resurgent Manipur PCRM gi Nipan Lak Suba Foundation Day ngasi pangthokre. Thoramadu Sinam Shyama Town Hall Jingmerongda pangthokhi. Mayang Langjing Tamang Panthoibi Sanglenda Mayai Kabachinja ki mayokta miyamgi oiba khananainabagi thoram ama pangthokre. Thoramadu Mayang Langjing Youth Library Club Nupi Senggat Sagatlu Mayang Langjing amasung Kada Gapuna Kutsam Naduna Pangthokpani. Nongmagi Oiba Ayushman Bharat Pradhan Mantri Jan Arogya Yojana PMJAY Amadi Chief Minister gi Haksel gi Tengbang CMHT da Mass Enrollment Program ama Imphal East ki Janung Village Tapang Thokre. Thoramadu Manipur State Legal Services Authority na State Health Agency Directorate of Health Services Manipur Amadi Janung Sintha Club Kapuna Kutsam Naduna Janung Community Hall da Pangtokhibane. Thorongi Manung Channa Beneficiary Chamayang Kaida PMJAY Amadi CMHT Singh Yantokhi. National Commission for Protection of Child Rights NCPCR ki Kuntra Mangarak Suba Benz ngasi Chandel District ta pangthokre. Camp ado Chandel gi Mini Secretariat ki Multipurpose Hall ta pangthokhi. Benz aduna Child Right Kamari Lainaba Tongan pa complaint Chani Marfu Mapan Lakhi complaint sing adugi manungda disability certifications Pokso Gamari Lainaba case school infrastructure Anganwadi infrastructure Primary Health Center Midday Meal Nachingba Singi Matang the complaint sing Lakhi Laki Bawaka Chani Marfu Mapan ki manungda case Chani Yingsanki. Kunmarirak Subai Annual Conference Asi Manicon 2019 October Taramapandagi Kunfauba Surgeon and Technology Haibathim the Association of Surgeons of India Manipur Chapter na Sindhuna Rimski Jubilee Hall Tapang Toklagani Haina Jerolamada Kanghalakli. CSF ki ngasi humni Chanbanumit the Deserts Haibathim the Athum Ahauge item the competition Pangtokre Ukrulgi TNL Ground the Sirolili Festival Gamari Lenana Chathariba cooking competition asi Beti Bachao Beti Padhao Haibat Thimda Nupi Singtagi Oina Pangtopani. Competition asi Popa Restaurant na Exotic School of Cooking Kutsam Natuna Chathabani. Lakadoriba October Kunipan the Pangtokadoriba Diwali Kumhai Gamari Lenana Indian Oil Corporation Gimiti Makada North Ayo Sidaleba PCT Sinasinduna Pam Asida Lupa Chanigi Matakta Tau Han Kibamur Singi Akanana Pangtokiba Lottery the Mai Pakraba Singi Prize Yentokre. July Tara Mangadagi August Contra Matoi Fauba Tau Han Kiba Singi Oina Pangtokiba Lottery Adada Mai Paklabamui Marida CAFNPT ki Director Yumnam Ranjana Datsun Ready Go Car Ama Amadi TVS Bike Ahum Mana Oina Kutsinaki. Churachandpur District ke Subsidiary Training Center Border Security Force STC BSF Nasindana Hokiba October Tara Mangadagi Chatharakiba Martyrs Week Kimanung Chandangasi Chamaga Humpunipan Super Battalion BSF ki Leki Drab Inspector Alex T Lalminlun de Ikai Komnabu Utkibaga Luinana Felicitation Program Pangtokre. Tuaiteng Pai Village ke St. Teresa School de Pangtokiba Thoram Adugi Manung Chana IZDK Tripathina Martyr Families in the Traditional Sol Amadi Memento Piduna Pungning Thogatke. Loinana Martyrs Week ki Manung Chana Pangtokiba Mahiroi Singi Oiba Quiz Competition da Makomathang Taraba Sing the So Manapi Duna Pungning Thogatke. Duty Tauring the Ikang Hodana Masagi Anaba Amadagi Lake Visnupur District ke Thanga Salam Lekai dagi Ningthozam Kibangi Imung Manungda SP Priya Darsni Lystrom Yauna Visnupur District VDF Welfare Association Asel ki Mateng Pangkre.
Thanga Salam Laikai the Leba Kivongi Yumda SP Priyadarshni amasung district asigi VDF Association gi president Oiriba L Bevana Luchingba Kangbu Amana Chatuna Laikhidrabagi Luina Bida Imung Manungi Mating Oinana Basenfam Kutsinaki. Manipur de Ladiba district Kudingmakta Lamzingba cab service Fanghanaba Honari Haina Lamzingba group ki chairman Sanasam Jekina Thamlakli. Wafamase Ngasi Lamjingba cab services Hogdoki Bachahi Ani Surakbagi Thoramga Mari Lainana Paumi Singa Unabada Fongdorakibane. Jingmerong de Leba Hotel Classic Grande the Pangtukpa Thoramadu the Network Master Software Solution Kanchipur ki Managing Director Longjam Manjitsu Sarukyake. Lamzingba cab service ke driver sing yauna tongan ba staff sing na thengnari bu khudong cha da ba kaya gi matang dasu ngasi gi thoram madu da puthok khanaki gari si gi award pa si adum leiri ba koi na le hoji ju leijari ba gari 60 ga 7 si da gi koi hakot laga nearly lakador ba chahi anoba si gi mamang da koi gari chama suhalaga adumaina mayam gi service खरा हेना तौगे हाइबगी अपाम लै लोयन लोयन अखोई अतो अतोप डिस्ट्रिक्ट मरुइना उरखुल गी अखोईगी एनजीओ सिंग अदे सिविल सोसाइटी मी योय खरदगी सुदुम अखोई द प्रपोजल तोरपले एस वेल एस चुचानपुर दजु तोरपले अदुना हाइब सिंगी हाइदि प्रपोजल सिंग से अखोइना ताजरे हायरगा अखोई अतो अतोप डिस्ट्रिक्ट सिंग जु तौनंगाई प्लान लैजरी हाइबसिमा थमजगे हौजिक सानबगी पाउदा Humpumari Suba Search Rachan Singh KCSI CBE Memorial League Kam Knockout Kang Tournament ki semi-final match Singh Sanana Basem Sabaloikre. Ngasi Pisum Thong Oinam Lerak Leba Ireima Kang Khut ki Kang Sang da Sanakiba Kang Tournament Asigi Mari Suba quarter final da Salai Taret Kang Khut Wangoina Ahan Bahapta Panzil Taret Aduga Anis Bahaptana Panzil Taramari Punna Panzil Kunmathoi Chan Kibagaluinana Teka Tim A Kangkut Pisumna Ahan Bahapta Panzil Ahum Amadi Anisuba Haptana Panzil Mapan Punna Panzil Train Toi Kak Chan Kiba Mats Asida Salaitaret Kangkut Wangoina Teka Tim A Kangkut Pisumbu Panzil Mapanda Maitiba Pibangake Manipur gi Puwariga Sagon Aduna Laklaba Kang Masana Asibu Lamdam Asigi Leihauda Lepa Naidana Sananaba Honazariba Manipur Kang Association ki meeting makada teka kangkhut pisumna sinduna pisum thong oinam lekai ki ireima kang sangda chatharakliba kang tournament asigi ahan ba semi final da teka timbi kangkhut pisum amasung salaitret kangkhut wangoi anina tha sigi konmathoida lambat taunargani National Sub-Junior and Cadet Judo Championship the Manipur na overall team champion oibangamkre. Judo Federation of India ki meeting makada Manipur Judo Association na sinduna Khomalampak Sports Complex ki indoor stadium de chathakiba championship asigi ngasi loishin bagi achamba thoramaduda CAF and PD ki Minister Karam Shyam Manipur Judo Association ki President Dr. K.H. Ratan Kumar amadi lamdam asiki masak nairaba miyoi single loinana Judo Federation of India ki hauzik thaupuriba miyoi kayana sarukyake chathakiba championship aduda Manipur ki judokan nungsithoi leishang themna sub junior girls ki best judokan ki mana phangki Manipur na yumbu iduna pangthokiba judo championship asida Manipur na gold medal taruk silver medal ahum amadi bronze medal mapan phanglaga overall team champion Haryana na gold medal manga silver medal manga amadi bronze medal manga phanglaga first runners up aduga Delhi na gold medal mari silver medal mari amadi bronze medal tara phanglaga second runners up take championship asida India ki tongan mampham singdagi lakpa nupa macha judokan Chamri Yankai Taruk amasong nupi macha judokan Chamri Tarahumdoina Sarukyake Mapan Suba Kangjam Karnazet Memorial Second Division Football League ta YWC Malom Maipakre. Imphal West District Football Association ki meeting makada YWC Malom na sinduna chatharakliba Football League asigi ngasi YWC Malom ge sanabung da sanakiba Taruk Suba League ta YWC Malom na SYPA Awang Sekmai Bupanzil Tara Amada Yamna Lakchana Maitiba Piki.
Imphal West District ki manung chana leba football team taret na saruk yaduna chathariba football league asigi hayeng sanagadaba taret suba league ta IFC Langol amadi NISC Lairenzam anina lambat tawnargani. IWL gi pre-qualifying round gi sarugama oiriba tarasuba Ampha Senior Women's Football for BM Singh Trophy da MPSC amadi ESU Palace Compound ani mai pakre. Ngasi khuman lampaki artificial turf ground da sanakiba mga suba league da MPSC na Kripsa Narim Thongbu Panjal ani amada maitiba pikhi. Jatharakliba football league asigi taruk suba league tana ESU Palace Compound na YWC Langtabalbu Panjal ani amada maiti papi bangamke. AIFF ki mitiyang makada Ampha na sinduna chathariba pre-qualifying round asida nupi ki team marina double leg basis ta lambat tawnari. Tha asigi kunithoi da chathariba football league asigi makata ba match ani sanaragani. Bishnupur District ki Moirang Multipurpose Ground the District Football Association Moirang na sinduna jatharakiba ahanba Kaisam Babu Memorial Super Division Football League 2019 ki title Amofa Moirang na lokre. Team Marina saruk yaduna tha asigi tang taramathoidagi jatharakiba league asida Amofa Moirang na point taret fangduna league ki point table da makok takhi. Point table aduda FC Moirang na point taru KRFC Komreng na point Mari amasung Aksa Kwakta na point amata pangbangam kide. Thawal Mela Ground Thawal Hockey Association Thawal District na sinduna chathariba first state level open men's 6 aside hockey tournament king asi sanakiba match ta Maira A mai pakre. Ground adudang asi sanakiba ahanba match ta Maira A na YCPA Wangkai Ayang Palibu Panjal Mari amada maiti papiki. Ground asida anisuba match ta Cosmo Wangkai amasung MPSC A anigi marakta hauzik sanari. Arab the bulletin asig headlines samuhanam yam thamzari. Kumja lesingani taratarukta MPSC na lokiba Manipur Civil Service Combined Competitive Examination gi main examination janaba yararoi haina High Court of Manipur na wild takre. Okrul gi miyam da leiriba hospitality asi asuki matik phazai tampak da leiriba mitai singna tamzaningai oi haina Manipur Legislative Assembly gi Speaker Y Keptana fongdokre. Kumja lising ang magkachamapan ni Punipan gi October 19 da fong kibaning tamba Manipur gi ihan hanba Manipur Legislative Assembly mi fong gining sing thauram sirka amadi CCSK na sindura pangtokre. Haryana gi CM na Congress Luchingbe Sonia Gandhi da ngang ki bawafam sing yaning da bafong doktuna MPCC gi thaumin sing na wakat mi fam chathaduna ifizi mai thakre. Chief Minister Nong Thombam Birena Luchingba Lengak asi wazaw da ngangba thabak di tawdaba lengak ni haina kairaw gi MLA Laurembam Rameshona Lengak asi bu hunduna chaithakre. Amasong wahing lekai parking gi footpath mathakta luna yadaba mong da lam khopchilaga potche yonsinba amadi dukan sazinda sing Imphal West Traffic Police na takhaikre.